ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯕꯦꯝꯃ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯆꯥꯎꯔꯦꯜ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯔꯦꯜꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯁꯥꯈꯤ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯑꯅꯤ ꯄꯣꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯃꯤꯡꯅ ꯁꯅꯥꯖꯥꯎꯕ ꯀꯧꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯤꯡꯅ ꯂꯦꯝꯕꯤꯇꯣꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯁꯥꯈꯤ ꯑꯁꯤ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯃꯤꯋꯥ ꯉꯥꯡꯅꯕ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯁꯥꯈꯤ ꯑꯁꯤ ꯃꯆꯤꯟꯁꯨ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯏꯃꯨꯡꯒꯤ ꯊꯕꯛꯁꯨ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯦꯝꯕꯤꯇꯣꯟ ꯃꯥꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯂꯦꯝꯕꯤꯇꯣꯟ ꯃꯥꯗꯤ ꯃꯃꯥꯒ ꯃꯥꯟꯅꯗꯦ ꯉꯥꯏꯍꯥꯛ ꯁꯪꯕꯗ ꯐꯤ ꯁꯥꯔꯝꯃꯤ꯫ ꯁꯥꯈꯤꯗꯨ ꯅꯨꯡꯊꯤꯜ ꯇꯨꯝꯕ ꯌꯥꯕ ꯇꯨꯝꯂꯨꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯁꯥꯈꯤ ꯍꯀꯥꯝ ꯑꯗꯨ ꯆꯟꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯂꯦꯝꯕꯤꯇꯣꯟꯁꯨ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯈꯤ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, "ꯏꯃꯥꯒꯤ ꯂꯦꯝꯕꯤꯇꯣꯟ, ꯏꯃꯥꯕꯨ ꯅꯨꯡꯊꯤꯜ ꯇꯨꯝꯂꯨꯕꯒꯤ ꯀꯩꯅꯣꯝꯃ ꯆꯥꯅꯤꯡꯉꯤ꯫ ꯑꯩꯈꯣꯏꯒꯤ ꯅꯣꯕꯥꯞ ꯂꯩꯕꯗꯥꯏꯅꯦ, ꯈꯤꯇ ꯃꯦꯠꯂꯛꯀꯦꯔꯣ? ꯑꯗꯨ ꯆꯥꯔꯕꯗꯤ ꯃꯤꯠ ꯅꯥꯒꯁꯦ ꯈꯪꯁꯤꯡ ꯁꯤꯡꯗꯧꯕ ꯃꯥꯜꯂꯤ꯫" ꯂꯦꯝꯕꯤꯇꯣꯟ ꯃꯃꯥꯗ ꯃꯃꯤꯠꯇꯨ ꯄꯩꯔꯞ ꯌꯦꯡꯗꯨꯅ, "ꯏꯃꯥ, ꯅꯣꯕꯥꯞꯇꯨ ꯐꯥꯎꯕꯗꯤ ꯏꯃꯥꯁꯨ ꯃꯦꯠꯂꯒ ꯆꯥꯕ ꯌꯥꯏ꯫ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯗ꯭ꯔꯁꯨ ꯑꯩꯁꯦ ꯏꯅꯦ ꯇꯥꯃꯣꯒꯤ ꯐꯅꯦꯛ ꯄꯤꯗꯣꯏꯅꯤ꯫ ꯉꯁꯤ ꯀꯛꯑꯣꯅ ꯍꯥꯏꯔꯝꯃꯤꯕꯅꯤ꯫ ꯅꯣꯕꯥꯞꯇꯨ ꯃꯦꯠꯄꯗ ꯀꯌꯥꯝ ꯀꯨꯏꯗꯣꯏꯅꯣ? ꯉꯥꯡꯗꯅ ꯂꯩꯇ꯭ꯔꯁꯨ ꯀꯣꯛ ꯃꯦꯠꯂꯛꯑꯣ꯫ ꯏꯃꯥ, ꯅꯪꯁꯤ ꯇꯟꯕꯅ ꯃꯄꯪ ꯀꯥꯔꯕꯖꯥꯠ꯫ ꯉꯥꯏꯍꯥꯛꯇ ꯐꯤ ꯁꯥꯕꯁꯦ ꯁꯥꯐꯝꯒ ꯈꯪꯕꯖꯥꯠ ꯅꯠꯇꯦ꯫ ꯂꯦꯝꯕꯤꯇꯣꯟꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ꯫ ꯁꯥꯈꯤꯅ ꯍꯥꯏꯖꯍꯧꯏ, "ꯅꯣꯕꯥꯞ ꯈꯤꯇ ꯃꯦꯠꯂꯛꯑꯣ ꯍꯥꯏꯕꯒꯤꯅꯤꯅꯦ ꯃꯥꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝꯒ ꯁꯣꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤꯕꯁꯦ꯫ ꯃꯈꯣꯜ ꯑꯃꯠꯇ ꯁꯤꯕꯗ ꯅꯣꯡꯃꯇ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯔꯣꯏꯗꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯀꯣꯛꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯀꯠꯆꯔꯤꯕꯁꯤꯅ? ꯍꯤꯛꯄꯤꯒꯃꯨꯛ ꯂꯩꯔꯤꯕ ꯖꯥꯠꯅ ꯂꯩꯔꯝꯃꯅꯤꯅꯦ꯫ ꯃꯥꯒꯤ ꯊꯥꯒꯣꯏ ꯍꯥꯏꯕꯤ ꯍꯤꯛꯄꯤ ꯃꯃꯥꯗꯨꯒ ꯍꯟꯗꯛ ꯃꯔꯛꯁꯤ ꯈꯔ ꯄꯨꯜꯂꯦꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨꯅ ꯃꯀꯣꯛ ꯑꯗꯨ ꯒꯣꯔꯣ ꯒꯣꯔꯣ ꯍꯣꯠꯂꯤ꯫ ꯂꯦꯝꯕꯤꯇꯣꯟ ꯅꯣꯕꯥꯞꯇꯨ ꯃꯦꯠꯄ ꯂꯣꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ "ꯏꯃꯥ, ꯆꯥꯔꯣꯁꯤ." ꯁꯥꯈꯤ ꯅꯣꯕꯥꯞ ꯃꯦꯠꯄꯗꯨ ꯎꯕꯗ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯇꯨꯅ, "ꯍꯥꯎꯔꯅꯤꯗ ꯑꯣꯟꯊꯣꯛꯅ ꯏꯆꯥꯒꯤ ꯅꯣꯕꯥꯞ ꯃꯦꯠꯄꯁꯤꯗꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯍꯣꯠꯂꯨꯕ ꯃꯈꯨꯠ ꯑꯗꯨꯅ ꯅꯣꯕꯥꯞꯇꯨ ꯆꯥꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯦꯝꯕꯤꯇꯣꯟꯅ, "ꯏꯃꯥ, ꯀꯩꯅꯣ ꯅꯈꯨꯠꯇꯨꯅ ꯅꯀꯣꯛꯇ ꯍꯣꯠꯀꯩ ꯍꯣꯠꯂꯨꯔꯦ? ꯑꯗꯨꯒ ꯅꯈꯨꯠꯁꯨ ꯍꯥꯝꯗꯅ ꯅꯣꯕꯥꯞꯇꯣ ꯑꯃꯨꯛ ꯆꯥꯔꯤꯕꯗꯨꯕꯣ? ꯀꯩꯗꯧꯋꯦꯒꯤ ꯀꯣꯛ ꯃꯣꯠꯄꯁꯨ ꯅꯠꯇꯕꯁꯤꯕꯣ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤꯗꯣ ꯅꯣꯕꯥꯞ ꯃꯦꯠꯄꯗꯣ ꯍꯥꯎꯅ ꯆꯥꯔꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁꯅꯥꯖꯥꯎꯕ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕꯤ ꯊꯣꯏꯅꯨꯒ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯊꯣꯏꯅꯨꯅ, "ꯊꯥ ꯁꯅꯥꯖꯥꯎꯕ, ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯁꯤ ꯍꯥꯏꯅꯣ? ꯌꯨꯝꯗ ꯏꯃꯥꯅ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯣꯅ ꯇꯥꯟꯕꯗ ꯑꯩ ꯌꯥꯗ꯭ꯔꯦꯃꯤ." "ꯁꯦꯜ ꯈꯔ ꯇꯥꯟꯈꯤꯒꯦ ꯇꯧꯕꯅꯤ ꯅꯪ ꯅꯨꯡꯉꯥꯏꯅ ꯊꯝꯅꯕ꯫ ꯑꯗꯨ ꯊꯣꯏꯅꯨ, ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯑꯣꯡꯗꯨꯒ ꯅꯪꯅ ꯆꯤꯟ ꯈꯜꯂꯤꯁꯤꯒ ꯍꯌꯦꯡꯋꯥꯏ ꯆꯤꯛꯅꯕꯗꯤ ꯁꯣꯏꯔꯔꯣꯏ꯫ ꯅꯈꯣꯏ ꯅꯃꯥꯗꯣ ꯃꯤꯅ ꯍꯥꯏꯕꯗ ꯃꯤꯋꯥ ꯉꯥꯡꯉꯒ ꯄꯨꯛ ꯊꯟꯕ ꯀꯥꯡꯕꯨꯅꯦꯅ ꯍꯥꯏꯅꯩꯌꯦ꯫ ꯑꯩꯉꯣꯟꯗꯒꯗꯤ ꯍꯦꯟꯖꯤꯟꯕ ꯌꯥꯔꯣꯏ꯫ ꯊꯣꯏꯅꯨ ꯍꯣꯏꯗꯤ ꯃꯤꯅ ꯐꯔꯤꯈꯩ ꯑꯗꯨꯝ ꯐꯕ, ꯐꯠꯂꯛꯇ꯭ꯔꯗꯤ ꯑꯩꯅ ꯐꯠꯂꯛꯑꯣꯏ." "ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯏꯃꯥꯒ ꯅꯪꯒꯁꯦ ꯑꯗꯨꯝ ꯆꯤꯛꯅꯗꯧ ꯃꯥꯜꯂꯦ ꯍꯥꯏꯁꯤ." "ꯑꯗꯨꯕꯨꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ." ꯑꯁꯨꯝꯅ ꯊꯣꯏꯅꯨꯒ ꯁꯅꯥꯖꯥꯎꯕꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯕꯒꯤ ꯃꯇꯝꯅꯤ꯫ ꯂꯦꯝꯕꯤꯇꯣꯟꯗꯨ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯅꯕ ꯇꯧꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯁꯥꯈꯤ ꯃꯥꯁꯨ ꯃꯤꯋꯥ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯅꯔꯨꯔꯒ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯁꯥꯈꯤ ꯃꯆꯥꯅꯨꯄꯤꯕꯨ ꯎꯕꯗ, "ꯍꯧꯖꯤꯛꯇ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯕꯗ ꯉꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ? ꯆꯥꯛꯅ ꯀꯔꯝ ꯀꯥꯟꯗ ꯊꯣꯡꯗꯧꯔꯤꯕ? ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕ ꯅꯄꯥꯒ ꯗꯕꯨꯡꯒꯁꯨ ꯍꯜꯂꯛꯂꯅꯤ꯫ ꯑꯩꯁꯨ ꯏꯇꯣꯝꯇ ꯊꯕꯛ ꯃꯌꯥꯝ ꯂꯣꯏꯁꯤꯟꯕꯗ ꯉꯝꯗ꯭ꯔꯦ꯫ ꯏꯃꯥꯁꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯃꯤꯋꯥ ꯉꯥꯡꯅꯗꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯏꯃꯨꯡꯒꯤ ꯊꯕꯛꯁꯦ ꯈꯔ ꯇꯧ." "ꯍꯩ ꯏꯅꯦꯝ ꯁꯥꯕꯤ, ꯁ꯭ꯋꯥꯏꯗ ꯏꯅꯦꯝ ꯁꯥꯔꯅꯨ, ꯆꯠꯂꯨ꯫ ꯆꯥꯛ ꯇꯨꯝ ꯊꯣꯡꯅꯕ ꯇꯧꯔꯨꯆꯣ꯫ ꯏꯟꯖꯥꯡꯗꯤ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯉꯨ꯫ ꯉꯁꯥꯏꯁꯨ ꯁꯧꯒ꯭ꯔꯤ ꯆꯥꯔꯦ꯫ ꯊꯣꯡꯅꯤ, ꯌꯥꯝ ꯊꯣꯡꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯦꯝꯕꯤꯇꯣꯟ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯁꯥꯈꯤ ꯑꯁꯨꯝꯅ ꯍꯥꯏꯖꯩ, "ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛꯇ ꯇꯨꯝꯂꯨꯈꯤꯒꯦ꯫ ꯍꯣꯔꯦꯟ ꯆꯥꯛ ꯂꯣꯏꯔꯒ ꯃꯔꯥꯏꯅ ꯍꯧꯗꯣꯛꯆꯔꯛꯑꯅꯤ." ꯑꯁꯤ ꯈꯟꯅ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯂꯝꯃꯤ꯫ ꯆꯥꯎꯔꯦꯜꯒ ꯁꯅꯥꯖꯥꯎꯕꯒꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯆꯥꯎꯔꯦꯜ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, "ꯏꯆꯥꯇꯣꯝꯕꯤ, ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯂꯒꯦꯅꯦ?" "ꯕꯥꯕꯥ, ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯇꯧꯁꯤꯜꯂꯤ." "ꯐꯔꯦ, ꯏꯄꯥꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯀꯩꯊꯦꯜ ꯃꯆꯥꯗ ꯉꯥ ꯌꯣꯜꯂꯝꯃꯤ ꯍꯥꯏꯗꯅ ꯂꯩꯔꯛꯄꯅꯤ꯫ ꯁꯤꯃ ꯇꯥꯎꯔꯁꯤ." "ꯍꯣꯏ ꯕꯥꯕꯥ." "ꯅꯃꯥꯗꯤ ꯀꯔꯥꯏ ꯂꯩꯈ꯭ꯔꯦ?" "ꯃꯤꯋꯥ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯨꯔꯒ ꯍꯜꯂꯛꯂꯒ ꯋꯥꯔ ꯃꯥꯜꯂꯦ꯫ ꯐꯃꯨꯡꯗ ꯅꯥꯈꯣꯛ ꯍꯧꯔꯤꯕꯅꯤ ꯕꯥꯕꯥ."
Namasi kamaina ngangnadui ipa khangdri haiba ngangsu lawdi Pabana nupi warak pahitaba-gini Imana lamheladi Pabana phuraga warak tawba natro Adudi nati pabadi Imasi sukpu phudri Aduna yai haidana tawrini Namagi masin kukanna sida aina nama phubagai nama noina ai phuramdana Baba adunadi adum lamhenba taba Asumna maba masado wari sanarami Nongmagi numitni Lembiton ga parigado makoyna unaduna wari sari Lembiton yumda imana mong pusilo haidana kanglakpa ngamdri Maduna ngasi zatkrasi Kaidayno tapari adu yaroida Aikoy tasawsu nupi thidri Tasaw kalamadi mina phasana ngangnaroi Kaigi ngangnaroi Matang matam na yadaba mo ay di harisini Nang puta na yumda laro haripsini ko Tapari nagsi anam yam kali Hoy matang na ni Pari na yada duna lembiton ka pari ka do selami Saki masano pisien krek kanglabada yam na saurami Madugi ngangdo nungay ni dana haying di tinna tilakisan Mayang lin duda lisay na kange ba mathakta mabunga may saw na ni basi kanthok lamaga sila dana Sauril na mama saururan duda Isa su matang matam sadana sien zong tawribani Masida ako'y nasawpam thokti Karay nagi matang matam sabano Ma angang yam oiri Maga humin na basingdi angang daw na layri Ano ka ma na kali sien dana Nungay ni ba ma Mayum yam na paning labadi Hayi higdo hongdoke Awin po't kam tapiro Kayo ni mama nang nangang lima yam dupo Isa nupi na silaga Nang nadukyam na sauri ba dupo kari Nati nang isibu Isa nupi do Yung palalaroy ki hairi brate Yung palalaroy ki hairi ba nati Matang matam do sadri hai ba Ay na hairi ba si Mana usik mayum palaga karino ba Mana migi mayum do da tawrudoy si Mama Ado gidi karisuwa ni ngay oidi Isa do Yung balon di mama nang ondagi Isa ni na kangmani Asum na numit ado masuhaw kre Janabigi matong ina Nupa mayunggi ahal ahum lakto na Pau haidok laming Sauril na masano pibu nga natilak na bahayrami Ahal ahum maduso satkirami Mamjingay lembiton su tilak laming Nupa mayunggi mihig satkibaga Saki sauna masano pigi managtasangag to na Ay, nang natawli ba si Karino? Natakta na mo nga malay na Nang nakalaga sili ba karigino? Nang bu, nayamdo yam na paning labro Hoy, so siyan ganasiyan mo na ti Matang matam na yada na siyan ba? Karigi matang matam yada ba? Nang na siyan ganasiyan liba na tro Nupi masana yada na Nupa mata na Nupi siyan loy Imana ay nasiyalaga tok yam sorry ba dupo Ay luhong kradi Imana imunggi tabak mayam siya Tawra ni kan magiro Masi kaya ang hiyo niya Ahal na ngang mada Natsindo yam na kumbra hay ba po Natsindo tugay ba sorry nga si Sanazaw ba sa ngagto na Ma yari si to Mino taraga pasade Lemiton Nang so ahal na ngang mada kumnura no Sanazaw ba na adum na hay ba dagi Law naran ba anido tumin layki Lembiton su sielu rabanina Kuy na tamado nung ngay traduna At hubada Numit apaba mayeng na luhong lami Lembiton luhong kiba ikuy dana Sanazaw ba su Toyno ga siendo na luhong lami Toyno sa kum da sak thongli Tanzado na sakido Sangag to na asum na hayre Mawa Nang na thong may sangsi Mathok na su hao kitre Kara hao na thongo niya Nang gin sang do di Imadi sabagam ta yadre Toyno Masilay pet pay do na Ay na thong may sang hao te Saba yadre di hay Chak di bukam sakini Inimpok ni kay na Tok na may sana roy daw Maya sige mo kisi oy ramni ba Laikay mi katam Di na ba yadre si Kay daw rin mo Tumi namang namaglay natin Kasi daw tiday ma Namaw imana saba yan na moong na thong sagi Hoy Imaso Nanisaw bi hoy da mukta sa lukiki Aduga niya Yung saksing zuwa magahaw na su Asi hayram do na Saki do sat kirami Toyno Manem na sat kibado ubada Asum na hayzahaw Yung saksing zuwa magahaw na su Kaidan suni ba Yam suni Asina Migi mayum na Miwangang na Masat libo iram gani ba Kaya mo yam na miwangang naning mo kang tay Toyno su isaw lang do na Sak thong lami Tanzado na sanazaw ba do Jangay Sanazaw ba Mahagi nupi na Isaw lang do na layram ba do ubada Kay daw rin nupi Nang ni isaw lang do na Amok layram ba sina Nupa
ꯅꯈꯣꯏ ꯅꯃꯥꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯗ ꯑꯗꯨꯝ ꯉꯥꯏꯔꯒ ꯂꯩ ꯅꯣꯡ ꯐꯥꯗꯣꯛꯇꯁꯨ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯑꯩꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕ ꯂꯥꯛꯄꯁꯤ ꯉꯥꯏꯈ꯭ꯔꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯁꯥꯎꯔꯤꯕꯁꯤꯗꯤ ꯁꯥꯎꯔꯨꯅꯨ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯖꯗꯅ ꯂꯩꯔꯁꯤꯕꯣ ꯑꯩꯅ ꯍꯥꯏꯗꯤ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯂꯦꯝꯅ ꯂꯩꯌꯣ ꯍꯥꯏꯕꯅꯤ ꯑꯗꯨꯗꯤ ꯅꯠꯇꯦ ꯂꯩꯀꯥꯏ ꯆꯠꯇꯨꯅ ꯃꯤꯋꯥ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯨꯔꯒ ꯍꯜꯂꯛꯂꯒ ꯏꯟꯁꯥꯡ ꯍꯥꯎꯏꯒ ꯍꯥꯎꯇꯦꯒ ꯁꯤꯗꯕꯨ ꯀꯅꯥꯅ ꯁꯥꯎꯅꯤꯡꯉꯣꯏꯗꯣꯏꯅꯣ ꯑꯩꯅ ꯁꯥꯎꯔꯛꯄ ꯅꯨꯃꯤꯠꯇ ꯏꯅꯦꯝꯒ ꯃꯁꯝ ꯂꯣꯏ ꯐꯣꯏꯗꯠꯇꯣꯏꯅꯤ ꯅꯨꯄꯤ ꯌꯥꯔꯦꯕ ꯏꯃꯥꯒ ꯃꯥꯟꯅꯒꯅꯨ ꯑꯩ ꯃꯤꯒꯤ ꯃꯃꯥꯡꯗ ꯈꯠꯅ ꯆꯩꯅꯕ ꯄꯥꯝꯗꯦ ꯍꯣ ꯈꯠꯅ ꯆꯩꯅꯕꯗꯨ ꯄꯥꯝꯗ꯭ꯔꯗꯤ ꯅꯃꯥꯁꯤ ꯍꯥꯏꯌꯣ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎꯗꯣ ꯍꯩꯅꯔꯝꯃꯤ ꯁꯥꯈꯤꯁꯨ ꯆꯥꯎꯕꯤ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯃꯤꯋꯥ ꯀꯟꯅ ꯉꯥꯡꯅꯔꯤ ꯆꯥꯎꯕꯤ ꯉꯔꯥꯡ ꯄꯤꯁꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯕꯗꯨꯗꯤ ꯀꯨꯝꯍꯩ ꯑꯃ ꯇꯥꯈ꯭ꯔꯦꯅ ꯍꯥꯏꯅꯦ ꯀꯔꯤ ꯀꯨꯝꯍꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯏꯅꯝꯃ ꯑꯣ ꯄꯤꯁꯛꯀꯤ ꯃꯃꯧ ꯅꯨꯄꯤꯗꯣ ꯃꯆꯤꯟꯒ ꯌꯥꯝꯅ ꯇꯨꯝꯃꯤ ꯍꯥꯏꯅ ꯍꯥꯏꯌꯦ ꯃꯃꯥꯏꯒꯗꯣ ꯄꯨꯋꯥꯎ ꯍꯦꯛ ꯋꯥꯎꯕ ꯃꯈꯩ ꯊꯣꯛꯂꯛꯑꯦꯌꯦ ꯑꯗꯗꯤ ꯃꯤ ꯃꯌꯥꯝꯗꯣ ꯀꯩꯅꯥꯗꯨ ꯎꯕꯗ ꯀꯤꯅꯔꯕ ꯖꯥꯠꯅꯤꯗꯅ ꯍꯩꯃ ꯑꯗꯨꯗꯤ ꯐꯖꯔꯝꯃꯅꯤ ꯃꯧꯗꯨꯁꯨ ꯀꯨꯆꯨ ꯃꯨꯏꯌꯦꯅ ꯍꯥꯏꯕꯅꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯨꯄꯤꯅꯦꯅ ꯂꯧꯔꯛꯂꯤꯕꯗꯨꯕꯨ ꯄꯤꯁꯛꯀꯤ ꯃꯆꯥꯗꯨꯕꯨ ꯃꯃꯤꯠ ꯇꯥꯡꯕ ꯖꯥꯠꯂꯣ ꯈꯪꯗꯦꯗ ꯑꯗꯣ ꯏꯅꯝꯃꯕꯨ ꯆꯥꯛ ꯆꯥꯔꯛꯂꯕ꯭ꯔꯣ ꯀꯗꯥꯏꯗꯒꯤ ꯆꯥꯛꯅꯣꯗ ꯆꯥꯛꯀ ꯂꯣꯏꯍꯧꯗ꯭ꯔꯤ ꯃꯧꯅ ꯊꯣꯡꯍꯧꯔꯤꯕꯅꯤ ꯆꯥꯛꯄꯨ ꯆꯥꯅꯤꯡꯗ꯭ꯔꯦꯗ ꯀꯩꯒꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨꯏꯅꯝꯃ ꯑꯩꯈꯣꯏꯒꯤ ꯃꯧꯗꯣ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯀꯌꯥ ꯍꯩꯇꯦ ꯃꯥꯅ ꯊꯣꯡꯕꯁꯤ ꯍꯧꯒꯟꯗꯦ ꯑꯗꯨꯅ ꯑꯩꯗꯤ ꯆꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯑꯗꯨ ꯑꯣꯏꯔꯒꯅꯤꯏꯅꯝꯃ ꯑꯩꯈꯣꯏꯗ ꯆꯥꯈ꯭ꯔꯁꯤ ꯃꯧꯅ ꯆꯒꯦꯝ ꯄꯣꯝꯂꯤ ꯆꯒꯦꯝ ꯄꯣꯝꯂꯤꯑꯕ ꯑꯗꯨꯗꯤ ꯍꯥꯎꯈ꯭ꯔꯅꯤꯗ ꯈꯔ ꯆꯥꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯁꯥꯈꯤꯗꯨ ꯆꯥꯎꯕꯤ ꯍꯣꯏꯗ ꯆꯥꯛ ꯆꯥꯔꯝꯃꯤ ꯑꯗꯨꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯊꯣꯏꯅꯨꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯀꯥꯗ ꯂꯩꯔꯝꯃꯤ ꯁꯥꯈꯤ ꯃꯃꯧꯕꯨ ꯀꯧꯔꯝꯃꯤ ꯍꯩ ꯃꯧ ꯇꯥꯕ꯭ꯔꯥ ꯆꯥꯛ ꯊꯥꯡꯗꯣꯔꯛꯎ ꯂꯥꯛꯑꯣ ꯏꯃꯥ ꯆꯥꯛ ꯆꯥꯔꯒꯦ ꯊꯣꯏꯅꯨ ꯃꯅꯦꯝꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯆꯥꯛꯐꯥꯎ ꯊꯥꯡꯗꯣꯛꯂꯒ ꯆꯥꯕ ꯇꯜꯂꯕꯅꯤꯅꯦ ꯑꯁꯨꯛ ꯌꯥꯝ ꯇꯟꯕ ꯍꯅꯨꯕꯤꯁꯤꯕꯨ ꯀꯩ ꯍꯅꯨꯕꯤꯅꯣ ꯁꯥꯈꯤ ꯃꯥꯗꯤ ꯃꯃꯧꯅ ꯈꯨꯝꯂꯛꯇꯕꯗꯨꯗ ꯑꯃꯨꯛꯀ ꯀꯧꯔꯝꯃꯤ ꯃꯧ ꯅꯪꯕꯨ ꯇꯥꯗ꯭ꯔꯕ꯭ꯔꯣ ꯃꯧ ꯊꯣꯏꯅꯨ ꯃꯅꯦꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯛꯄꯗꯨꯗ ꯃꯈꯣꯏ ꯀꯥꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯥꯔꯦ ꯏꯃꯥ ꯂꯥꯛꯑꯒꯦ ꯑꯁꯨꯝꯅ ꯊꯣꯏꯅꯨꯅ ꯃꯅꯦꯝꯒꯤ ꯆꯥꯛ ꯑꯗꯨ ꯊꯥꯡꯗꯣꯛꯇꯨꯅ ꯊꯝꯂꯝꯃꯤ ꯁꯥꯈꯤ ꯃꯥꯁꯨ ꯐꯝꯊꯗꯨꯅ ꯆꯥꯛꯇꯨ ꯆꯥꯔꯝꯃꯤ ꯆꯥꯛꯇꯨ ꯆꯥꯛꯈꯣꯝ ꯑꯃ ꯆꯥꯕꯒ ꯀꯩꯅꯣ ꯃꯧ ꯏꯟꯁꯥꯡꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯎꯇ꯭ꯔꯤꯕꯁꯤꯕꯣ ꯅꯠꯇꯦ ꯁꯤꯕꯨ ꯀꯅꯥꯅ ꯆꯥꯅꯤ ꯍꯥꯏꯗꯨꯅ ꯊꯣꯡꯂꯤꯕꯅꯣ ꯊꯣꯏꯅꯨꯁꯨ ꯁꯥꯎꯅ ꯍꯣ ꯑꯩꯅ ꯊꯣꯡꯕꯗꯣ ꯍꯥꯎꯇ꯭ꯔꯗꯤ ꯍꯣꯔꯦꯟꯗꯒꯤ ꯏꯃꯥ ꯑꯣꯏꯅ ꯊꯣꯡꯕꯤꯔꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯁꯥꯈꯤ ꯃꯃꯧꯅ ꯃꯥꯅ ꯉꯥꯡꯕꯗ ꯍꯪꯒꯠꯅꯒ ꯈꯨꯝꯂꯝꯕꯗꯨꯗ ꯁꯥꯎꯅ ꯀꯌꯥꯗ ꯉꯝꯂꯤꯕ ꯃꯧꯅꯣꯅꯤꯁꯦ ꯃꯅꯦꯝ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯍꯪꯒꯠꯅ ꯈꯨꯝꯗꯅꯒ ꯇꯧꯔꯤꯅꯦ ꯑꯩꯅ ꯉꯥꯡꯂꯤꯕꯁꯤ ꯃꯥꯒꯤ ꯐꯅꯅꯕꯅꯤꯗꯤ ꯈꯟꯗꯦꯅꯦ ꯆꯥꯒ ꯆꯥꯔꯣꯏꯗ ꯍꯥꯎꯇꯕ ꯏꯟꯁꯥꯡ ꯑꯁꯤꯕꯨ ꯀꯅꯥꯅ ꯆꯥꯖꯩꯌꯦꯒꯦ ꯆꯥꯔꯣꯏ ꯇꯨꯝꯗꯅ ꯑꯗꯨꯝ ꯂꯩꯊꯣꯛꯂꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯄꯨꯈꯝ ꯑꯗꯨꯗ ꯃꯈꯨꯠꯇꯣ ꯍꯥꯝꯖꯤꯜꯂꯝꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯊꯣꯏꯅꯨꯁꯨ ꯍꯧꯖꯤꯛꯇꯤ ꯃꯅꯦꯝꯅ ꯉꯥꯡꯕꯗ ꯃꯆꯤꯜ ꯈꯨꯝꯗꯨꯅ ꯈꯠꯅꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯦꯝꯕꯤꯇꯣꯟꯗꯨ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯊꯣꯏꯅꯨꯁꯨ ꯃꯪꯒꯣꯜꯗ ꯍꯪꯒꯥꯝꯃꯟꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯆꯥꯅꯨꯄꯤ ꯂꯥꯛꯄꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯍꯩꯃ ꯂꯦꯝꯕꯤꯇꯣꯟ ꯅꯪ ꯂꯥꯛꯏꯗꯅ ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯑꯣ ꯀꯩꯅꯣ ꯅꯪꯅ ꯄꯨꯔꯛꯏꯕꯗꯨꯅ ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯈ꯭ꯔꯦꯗ ꯊꯣꯏꯅꯨ ꯑꯁꯤ ꯃꯕꯨꯛ ꯐꯠꯇꯕ ꯅꯨꯄꯤ ꯑꯃꯗꯤ ꯅꯠꯂꯝꯗꯦ ꯀꯩꯁꯨ ꯌꯥꯝꯕ ꯅꯠꯇꯦꯗ ꯏꯅꯝꯃ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔꯒ ꯍꯩ ꯔꯥ ꯈꯔꯒꯗꯪꯅꯤ ꯑꯗꯣ ꯏꯅꯝꯃ ꯄꯥꯕꯒ ꯇꯥꯆꯧꯒꯗꯤ ꯊꯕꯛ ꯆꯠꯈꯤꯕ꯭ꯔꯣ ꯏꯃꯥꯅ ꯀꯗꯥꯏꯗ ꯂꯩꯈꯤꯒꯦ ꯏꯃꯥꯗꯤ ꯏꯗꯣꯝꯆꯥ ꯂꯩꯃ ꯍꯣꯏꯔꯣꯝꯗ ꯆꯠꯂꯝꯒꯗꯧ ꯃꯥꯜꯂꯤ ꯄꯥꯕꯒ ꯅꯣꯏ ꯇꯥꯆꯧꯒꯗꯤ ꯉꯟꯅ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯏꯃꯥꯒꯤ ꯃꯤꯋꯥ ꯉꯥꯡꯕꯒꯤ ꯍꯩꯅꯕꯤꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯧꯔꯤꯕ꯭ꯔꯥ ꯏꯅꯝꯃ ꯇꯧꯔꯤ ꯐꯅ ꯍꯥꯏꯔꯕꯁꯨ ꯌꯥꯗ꯭ꯔꯤ ꯏꯃꯥꯁꯦ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯂꯦꯝꯕꯤꯇꯣꯟ ꯑꯗꯣ ꯅꯪꯁꯨ ꯁꯤꯗ ꯆꯥꯛ ꯆꯥꯈ꯭ꯔꯁꯤ ꯏꯅꯝꯃ ꯉꯥ ꯂꯩꯔꯨꯒꯦ ꯅꯐꯤ ꯅꯔꯣꯜꯗꯣ ꯏꯅꯝꯃꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯍꯣꯡꯗꯣꯛꯂꯨꯔꯣ ꯏꯅꯝꯃ ꯉꯥꯒ ꯂꯩꯔꯨꯔꯅꯨ ꯑꯔꯩꯕ ꯑꯃ ꯊꯣꯡꯗꯨꯅ ꯆꯥꯔꯁꯤ ꯌꯥꯗꯦ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯆꯔꯒ ꯏꯅꯝꯃ ꯀꯨꯏꯔꯣꯏꯌꯦ ꯉꯥꯏꯍꯥꯛꯇꯅꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯅꯨ ꯉꯥ ꯂꯩꯕ ꯆꯠꯈꯤ ꯊꯣꯏꯅꯨꯅ ꯉꯥ ꯂꯩꯕ ꯆꯠꯈꯤꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗ ꯁꯥꯈꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯤ ꯂꯩꯔꯝꯕ ꯎꯕꯗ ꯁꯥꯈꯤ ꯍꯔꯥꯎꯅ ꯏꯃꯥꯒꯤ ꯂꯦꯝꯕꯤꯇꯣꯟ ꯅꯪ ꯂꯥꯛꯂꯤꯕꯔꯣ ꯅꯠꯇꯦ ꯅꯪꯕꯨ ꯈꯔ ꯇꯣꯏꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯏꯆꯥꯗꯤ ꯅꯌꯨꯝ ꯄꯥꯟꯈꯤꯕꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔ ꯃꯥꯜꯂꯤ
Ima, anda sumiro ꯂꯩꯇꯕꯅꯤꯅ ꯄꯥꯛ ꯍꯦꯛ ꯂꯥꯛꯄꯗꯣ ꯌꯥꯗ ꯇꯧꯕꯅꯤ. Isabu, ꯅꯌꯥꯡꯒꯗꯣ ꯌꯥꯝꯅ ꯀꯪꯁꯤꯜꯂꯤ. ꯀꯦꯝꯇ ꯆꯥꯗ꯭ꯔꯕ꯭ꯔꯣ ꯅꯪꯕꯣ? ꯀꯨꯆꯨꯒꯗꯣ ꯃꯨꯁꯤꯜꯂꯤ. ꯅꯠꯇꯦ, ꯊꯕꯛꯇ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕ? ꯇꯧꯗꯦꯗ ꯏꯃꯥ. ꯑꯩꯈꯣꯏ ꯏꯅꯦꯝꯄꯣꯛꯇꯤ ꯌꯥꯝ ꯐꯩ. ꯑꯩꯒꯤ ꯃꯇꯦꯡꯁꯨ ꯌꯥꯝ ꯄꯥꯡꯉꯤ. ꯑꯗꯣ ꯏꯃꯥ, ꯅꯪꯁꯨ ꯏꯅꯝꯃꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯁꯤꯜꯂꯣ. ꯏꯅꯝꯃ ꯃꯇꯣꯝꯇ ꯊꯕꯛ ꯃꯌꯥꯝꯁꯤ ꯇꯧꯕꯗ ꯏꯅꯝꯃꯁꯤ ꯋꯥꯔꯝꯃꯅꯤ. ꯑꯩꯗꯤ ꯀꯩꯒꯤ ꯇꯧꯗꯣꯏꯕ? ꯁꯤꯗ ꯇꯧꯖꯒꯦ ꯍꯥꯏꯗꯅꯕꯨ ꯃꯧ ꯑꯣꯏꯔꯤꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥ, ꯑꯗꯨꯝꯅ ꯈꯜꯂꯗꯤ ꯌꯥꯔꯣꯏꯌꯦ. ꯑꯗꯨꯒ ꯏꯃꯥꯒꯤ ꯃꯤꯒꯤ ꯃꯌꯨꯝ ꯆꯠꯂꯒ ꯃꯤꯋꯥ ꯉꯥꯡꯕꯒꯤ ꯍꯩꯅꯕꯤꯗꯣ ꯊꯥꯗꯣꯛꯑꯣ. ꯊꯥꯏꯅ ꯏꯅꯦꯝ ꯁꯥꯕꯒꯤ ꯍꯩꯅꯕꯤꯗꯣ ꯍꯧꯖꯤꯛꯐꯥꯎ ꯇꯣꯛꯇ꯭ꯔꯤ ꯅꯪ. ꯏꯅꯦꯝ ꯁꯥꯕ ꯅꯠꯇꯦ ꯏꯃꯥ. ꯂꯩꯀꯥꯏ ꯈꯣꯏꯗꯨꯅ ꯃꯤꯋꯥ ꯉꯥꯡꯅꯒꯗꯕꯒꯤ ꯁꯔꯨꯛ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯔ ꯇꯧꯁꯤꯜꯂꯣ ꯍꯥꯏꯕꯅꯤ. ꯍꯥꯏ, ꯇꯥꯅꯤꯡꯗꯦ. ꯑꯉꯥꯡ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯒꯗꯕ ꯅꯠꯇꯦ. ꯌꯨꯝ ꯑꯁꯤꯗ ꯑꯍꯜ ꯂꯃꯟ ꯁꯥꯒꯗꯕ ꯑꯣꯏꯔꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯀꯅꯨ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯥꯈꯤꯗꯨ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯑꯌꯨꯛꯅꯤ. ꯊꯣꯏꯅꯨ ꯂꯝ ꯇꯩꯗꯨꯅ ꯂꯩꯔꯝꯃꯤ. ꯁꯥꯈꯤ ꯃꯥꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ. ꯃꯃꯧꯅ ꯂꯝ ꯇꯩꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯂꯝ ꯇꯩꯔꯤꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯗꯣ ꯃꯀꯣꯏ ꯇꯥꯅ ꯇꯩꯕ ꯌꯥꯗ꯭ꯔꯣ? ꯅꯌꯨꯝ ꯄꯥꯟꯅꯤ ꯍꯥꯏꯕꯗꯤ ꯈꯪꯉꯤ. ꯃꯀꯣꯏ ꯃꯥꯟꯗꯅ ꯇꯩꯕꯗꯤ ꯍꯩꯇꯦꯅꯦ. ꯁꯥꯈꯤ ꯃꯥꯅ ꯃꯃꯧꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯌꯦꯡꯁꯤꯜꯂꯝꯃꯤ. ꯊꯣꯏꯅꯨꯁꯨ ꯁꯥꯎꯅ ꯍꯥꯏꯔꯛꯏ. ꯍꯣ, ꯍꯩꯇ꯭ꯔꯦ. ꯑꯍꯩꯕ ꯏꯃꯥꯅ ꯑꯣꯏꯅ ꯇꯩꯕꯤꯔꯣ. ꯁꯥꯈꯤꯁꯨ ꯁꯥꯎꯅ. ꯀꯔꯤ ꯇꯧꯕꯒꯤ ꯑꯩꯗꯤ ꯇꯩꯗꯣꯏꯕ? ꯃꯧ ꯑꯣꯏꯅꯤ ꯂꯥꯛꯂꯕꯗꯤ ꯍꯩꯅꯕ ꯇꯩꯕ ꯇꯥꯕ. ꯕꯦꯝꯃ, ꯑꯗꯨ ꯐꯥꯎꯕ ꯅꯈꯣꯏꯒꯤ ꯅꯃꯥꯒ ꯅꯄꯥꯒꯗꯨꯅ ꯇꯥꯛꯄꯤꯔꯛꯇꯕ꯭ꯔꯥ? ꯏꯃꯥꯅ ꯃꯤꯋꯥ ꯉꯥꯡꯅꯕ ꯑꯗꯨꯛ ꯌꯥꯝ ꯄꯥꯝꯕꯤꯔꯤꯕꯗꯨꯁꯨ ꯏꯄꯨ ꯏꯕꯣꯛꯅ ꯇꯥꯛꯄꯤꯔꯛꯄꯒꯤꯔꯣ? ꯀꯔꯤ? ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ? ꯅꯈꯖꯥꯏꯗꯨꯗ ꯈꯨꯄꯥꯛꯁꯤꯅ ꯊꯥꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤꯅ ꯊꯣꯏꯅꯨꯗ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ. ꯊꯣꯏꯅꯨꯅ ꯃꯅꯦꯝꯒꯤ ꯃꯈꯨꯠꯇꯨ ꯐꯥꯗꯨꯅ ꯂꯩꯊꯦꯛꯂꯝꯃꯤ. ꯁꯥꯈꯤ ꯑꯗꯨꯝꯅ ꯃꯃꯧꯅ ꯃꯈꯨꯠ ꯂꯩꯊꯦꯛꯄꯗꯨꯗ ꯅꯥꯔꯗꯨꯅ ꯁꯥꯈꯤ ꯁꯨꯒꯠꯇꯨꯅ ꯍꯥꯏꯔꯛꯏ. ꯍꯩ, ꯍꯤꯡꯆꯥꯕꯤ, ꯀꯣꯠꯆꯥꯕꯤ, ꯅꯥꯏꯅ ꯊꯥꯗꯣꯛꯑꯣ ꯈꯨꯠꯇꯣ. ꯃꯤꯒꯤ ꯈꯨꯠꯄꯨ ꯂꯩꯊꯦꯛꯄꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅꯒꯦ? ꯀꯔꯤꯒꯤ ꯅꯥꯕ? ꯊꯣꯏꯅꯨ ꯑꯩꯉꯣꯟꯗ ꯍꯧꯕ ꯍꯧꯔꯛꯂꯕꯗꯤ ꯑꯍꯜ ꯑꯣꯏꯔꯕꯁꯨ ꯂꯦꯝꯅ ꯊꯥꯗꯦ ꯈꯪ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯦꯝꯒꯤ ꯈꯨꯠꯇꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯁꯥꯈꯤ ꯃꯈꯨꯠꯇꯨ ꯄꯥꯏꯁꯤꯟꯗꯨꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ. ꯃꯍꯥ ꯑꯐꯥꯎꯕꯤꯅꯦ ꯃꯁꯦ. ꯃꯤꯒꯤ ꯈꯨꯠꯁꯤꯕꯨ ꯍꯦꯛꯇ ꯂꯩꯊꯦꯛꯏꯅꯦ. ꯑꯗꯨꯕꯨꯗꯤ ꯈꯪꯏ. ꯏꯆꯥ ꯅꯨꯄꯥꯗ ꯍꯥꯏꯔꯒ ꯐꯨꯍꯟꯒꯦꯕ ꯃꯥ. ꯁꯥꯈꯤꯅ ꯃꯆꯥꯅꯨꯄꯥ ꯁꯅꯥꯖꯥꯎꯕꯕꯨ ꯀꯧꯔꯝꯃꯤ. ꯁꯅꯥꯖꯥꯎꯕꯁꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯥꯅ ꯀꯧꯕꯗꯨꯗ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ. ꯀꯩꯗꯧꯔꯒꯦꯕ? ꯍꯥꯏ, ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯈꯔ ꯐꯨ. ꯏꯃꯥꯒꯤ ꯈꯨꯠ ꯑꯁꯤꯕꯨ ꯄꯥꯏꯔꯒ ꯍꯦꯛꯇ ꯂꯩꯊꯦꯛꯂꯤꯕꯅꯤ. ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯐꯨ. ꯏꯃꯥꯅ ꯅꯃꯧꯅ ꯁꯥꯎꯅꯕ ꯀꯩꯅꯣꯝ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯤ. ꯑꯗꯨꯅ ꯑꯣꯏꯔꯝꯅꯤ ꯏꯃꯥꯒꯤ ꯈꯨꯠ ꯂꯩꯊꯦꯛꯂꯤꯕꯗꯣ. ꯏꯃꯥꯁꯨ ꯋꯥꯈꯜ ꯈꯔꯗꯤ ꯇꯥꯕ ꯐꯔꯕꯅꯤ. ꯑꯍꯜꯁꯨ ꯐꯅꯌꯥꯝ ꯑꯣꯏꯔꯤ. ꯍꯥꯏ, ꯇꯥꯅꯤꯡꯗꯦꯅꯦꯍꯦ. ꯅꯨꯄꯤꯅ ꯉꯝꯕ ꯇꯪꯈꯥꯏꯁꯤꯕ. ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤ ꯃꯧ ꯍꯤꯡꯆꯥꯕꯤ ꯀꯣꯠꯆꯥꯕꯤꯁꯤꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤ. ꯃꯥꯅ ꯏꯆꯥꯁꯦ ꯁꯣꯏꯗꯅ ꯁꯦꯝꯖꯤꯜꯂꯝꯃꯅꯤ. ꯃꯁꯦ ꯌꯥꯝ ꯇꯧ ꯉꯝꯕꯤ ꯑꯐꯥꯎꯕꯤꯅꯦꯕ ꯃꯁꯤ. ꯏꯃꯥ, ꯅꯕꯨꯛꯇꯣ ꯈꯔꯁꯨ ꯐꯧ. ꯐꯠꯇꯕ ꯉꯥꯛꯇ ꯈꯜꯂꯕꯗꯤ ꯌꯥꯔꯔꯣꯏ. ꯏꯃꯥꯅ ꯍꯌꯦꯡ ꯁꯣꯜꯂꯀꯥꯟꯗ ꯀꯅꯥꯅ ꯁꯦꯕꯥ ꯇꯧꯕꯤꯗꯧꯔꯤꯒꯦ? ꯑꯗꯨꯅꯗꯤ ꯑꯃꯥꯡꯕꯗ ꯑꯣꯜꯂꯒ ꯁꯤꯕ ꯇꯥꯕꯅꯤ. ꯍꯩ, ꯃꯍꯥ ꯆꯟꯗꯥꯟ, ꯅꯪꯗ ꯍꯥꯠꯂꯒꯦ. ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯡꯗ ꯇꯣꯡꯂꯤꯕ ꯐꯤꯅꯥꯠ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯊꯣꯝꯃꯤ. ꯑꯗꯨꯕꯨ ꯄꯥꯟꯗꯧꯕ ꯃꯤꯗꯗꯤ ꯄꯥꯟꯗ꯭ꯔꯗꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯆꯥꯎꯔꯦꯜꯗ ꯑꯣꯏꯅ ꯄꯥꯜꯂꯝꯃꯤ. ꯆꯥꯎꯔꯦꯜ ꯃꯀꯣꯛꯇꯨ ꯄꯥꯏꯗꯨꯅ ꯐꯝꯊꯈꯤ. ꯃꯇꯧꯗꯨꯗ ꯁꯥꯈꯤꯗꯨ ꯄꯥꯈꯠꯅ ꯆꯪꯁꯤꯟꯗꯨꯅ. ꯃꯣꯏ ꯃꯄꯥ, ꯀꯩꯗꯧꯕꯤꯔꯒꯦ? ꯇꯟꯖꯥ ꯆꯥꯗꯅ ꯃꯣꯏ ꯃꯄꯥꯁꯨ ꯍꯦꯛꯇ ꯊꯣꯛꯂꯛꯏ. ꯐꯤꯅꯥꯠꯇꯣ ꯃꯣꯏ ꯃꯄꯥꯗ ꯂꯪꯕ ꯅꯠꯇꯦꯌꯦ. ꯅꯨꯄꯤꯅ ꯉꯝꯕ ꯇꯪꯈꯥꯏꯁꯤꯕ ꯅꯆꯥꯅꯨꯄꯥꯁꯤꯗ ꯂꯪꯕꯅꯦ. ꯃꯃꯥ, ꯅꯪꯕꯨ ꯅꯈꯨꯠꯇꯤ ꯆꯨꯝꯗꯨꯅ ꯀꯩꯗꯧꯕꯒꯤ ꯐꯤꯅꯥꯠ ꯑꯗꯨꯅ ꯂꯪꯂꯤꯕꯅꯣ? ꯑꯩꯁꯨ ꯃꯣꯏ ꯃꯄꯥꯗ ꯄꯥꯅꯤꯗꯤ ꯀꯅꯥ ꯈꯪꯅꯤ. ꯑꯗꯨꯕꯨ ꯍꯥꯏꯕ, ꯅꯆꯥꯅꯨꯄꯥꯅ ꯀꯔꯤ ꯍꯥꯏꯕꯒꯤ ꯅꯪꯅ ꯅꯈꯣꯡꯅ ꯇꯣꯡꯕ ꯐꯤꯅꯥꯠ ꯑꯗꯨꯅ ꯊꯣꯝꯂꯤꯕꯅꯣꯕ? ꯍꯣ, ꯅꯃꯧ ꯅꯨꯄꯤ ꯍꯤꯡꯆꯥꯕꯤ ꯑꯃ ꯂꯩꯕꯗꯣ, ꯑꯗꯨꯅ ꯑꯩꯒꯤ ꯈꯨꯠꯁꯦ ꯍꯦꯛ ꯂꯩꯊꯦꯛꯄꯅꯤ. ꯑꯗꯨꯗ ꯑꯩꯅ ꯅꯆꯥꯅꯨꯄꯥ ꯀꯧꯊꯣꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯋꯥꯔꯛꯑꯣ ꯍꯥꯏꯕꯅꯤ. ꯑꯗꯨꯒ ꯑꯩꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯥꯎꯅꯕ ꯇꯧꯔꯝꯃꯅꯤ. ꯑꯗꯨꯅꯅꯤ ꯈꯨꯠ ꯂꯩꯊꯦꯛꯂꯤꯕꯗꯣꯅ ꯍꯥꯏꯔꯛꯄ. ꯑꯗꯨꯗ ꯁꯥꯎꯗꯅ ꯐꯤꯅꯥꯠ ꯑꯁꯤꯅ ꯍꯦꯛꯇ ꯊꯣꯝꯕꯅꯤꯗꯅ. ꯑꯗꯨꯒꯗꯤ ꯃꯣꯏ ꯃꯄꯥꯗ ꯑꯣꯏꯅ ꯄꯥꯜꯂꯦ. ꯃꯃꯥ, ꯏꯆꯥꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯗ꯭ꯔꯣ? ꯅꯪꯅ ꯏꯃꯧꯒꯤ ꯁꯥꯎꯅꯕ ꯋꯥ ꯍꯥꯏꯔꯝꯒꯅꯤ. ꯑꯗꯨꯅꯕꯨ ꯇꯧꯔꯤꯕꯅꯤ. ꯅꯪꯅ ꯀꯩꯁꯨ ꯍꯥꯏꯗꯅ ꯏꯃꯧꯅ ꯑꯗꯨꯝꯅ ꯇꯧꯒꯗꯕ ꯅꯠꯇꯦꯀꯣ. ꯁꯦꯝꯖꯤꯟꯈ꯭ꯔꯦ, ꯁꯦꯝꯖꯤꯟꯈ꯭ರೆ, ꯂꯣꯏꯅ ꯁꯦꯝꯖꯤꯟꯈ꯭ರೆ. ꯉꯝꯃꯤꯗꯀꯣ. ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯉꯔꯥꯡꯗ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯗ ꯉꯥꯏꯔꯤ. ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯕ ꯃꯥꯅ ꯂꯣꯏꯅ ꯁꯦꯝꯖꯤꯟꯈ꯭ꯔꯦ. ꯃꯃꯥ, ꯇꯥꯅꯤꯡꯗꯦꯀꯣ. ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯐꯠꯇꯕꯗꯒꯤ ꯊꯣꯛꯂꯤꯕꯅꯤ. ꯅꯪꯅ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯕꯗꯤ ꯑꯁꯤ ꯊꯣꯛꯂꯝꯃꯣꯏ.
ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯊꯣꯛꯂꯨꯈꯤꯒꯦ ꯅꯪꯒꯤ ꯏꯁꯧ ꯂꯥꯡꯕꯗꯣ ꯂꯥꯡꯂꯝꯒꯅꯨ ꯏꯃꯧ ꯆꯥꯛ ꯊꯣꯡꯐꯝ ꯈꯪꯂꯣꯏ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯥꯎꯔꯦꯜꯁꯨ ꯆꯠꯈꯤꯔꯝꯃꯤ ꯍꯅꯨꯕꯁꯤꯁꯨ ꯉꯔꯥꯡꯗ ꯂꯥꯛꯄꯤ ꯃꯃꯧ ꯑꯁꯤꯒꯤ ꯃꯤꯆꯪꯒ ꯆꯪꯒꯅ ꯇꯧꯔꯤꯅꯦ ꯑꯩ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯏꯗꯀꯣ ꯑꯩ ꯁꯥꯈꯤ ꯃꯥꯗꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯗ ꯂꯣꯏꯔꯝꯃꯤ ꯅꯨꯡꯊꯤꯜꯅꯤ ꯁꯥꯈꯤ ꯑꯔꯨꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯆꯥꯏꯕꯤꯁꯨ ꯂꯩꯔꯝꯃꯤ ꯑꯔꯨꯕꯤꯒ ꯆꯥꯏꯕꯤꯒꯁꯨ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯤꯋꯥ ꯉꯥꯡꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯁꯥꯈꯤ ꯂꯥꯛꯄꯗ ꯎꯕꯗ ꯑꯔꯨꯕꯤꯅ ꯏꯆꯦ ꯁꯥꯈꯤꯌꯥ ꯅꯪꯁꯨ ꯂꯥꯛꯏꯗꯅ ꯑꯗꯣ ꯏꯆꯦ ꯁꯥꯈꯤꯌꯥ ꯅꯪꯕꯨ ꯉꯁꯤ ꯀꯔꯤ ꯇꯧꯔꯒꯦ ꯏꯁꯥꯎ ꯁꯥꯎꯅꯤꯡꯅ ꯎꯏꯌꯦ ꯕꯦꯝꯃ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯧꯗꯨꯒ ꯈꯠꯅꯕꯅꯤꯗꯅ ꯏꯆꯦ ꯁꯥꯈꯤꯌꯥ ꯀꯔꯤ ꯃꯔꯝꯒꯤ ꯈꯠꯅꯔꯤꯕꯅꯣ ꯍꯣ ꯋꯥꯏ ꯇꯩꯕꯗꯣ ꯃꯈꯣꯏ ꯃꯥꯟꯅꯗꯦ ꯃꯈꯣꯏ ꯃꯥꯟꯅꯅ ꯇꯩꯌꯨꯈꯛ ꯍꯥꯏꯔꯨꯕꯅꯤ ꯑꯗꯨꯒꯗꯤ ꯃꯆꯤꯟꯗ ꯈꯨꯝꯃꯛꯑꯦ ꯑꯩꯁꯨ ꯁꯥꯎꯅꯤꯡꯃꯟꯗꯅ ꯅꯃꯥ ꯅꯄꯥꯅ ꯇꯝꯕꯤꯔꯛꯇꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯥꯏꯔꯨꯔꯦ ꯑꯗꯨꯒꯗꯤ ꯑꯩꯅ ꯃꯤꯋꯥ ꯉꯥꯡꯂꯤꯕꯁꯦ ꯏꯕꯣꯛꯀ ꯏꯄꯨꯒꯗꯨꯅ ꯇꯝꯕꯤꯔꯛꯄꯒꯤꯔ ꯍꯥꯏꯔꯛꯄꯒꯤ ꯋꯥꯅꯤ ꯑꯗꯨꯗꯗꯤ ꯑꯩꯁꯨ ꯄꯤꯡ ꯂꯥꯎꯗꯅꯅꯦ ꯐꯨꯒꯦ ꯍꯥꯏꯗꯅ ꯆꯪꯁꯤꯟꯕꯅꯤ ꯑꯔꯨꯕꯤ ꯌꯥꯝ ꯈꯪꯅꯤꯡꯅ ꯁꯤꯌꯥ ꯃꯧꯗꯨ ꯐꯨꯔꯒ ꯊꯅꯝꯂꯕ꯭ꯔꯣ ꯍꯥ ꯀꯔꯥꯏꯗꯒꯤ ꯑꯩ ꯑꯣꯏꯅ ꯈꯨꯠꯁꯦ ꯂꯩꯊꯦꯛꯂꯤꯕꯅꯦꯃꯤ ꯑꯔꯨꯕꯤ ꯕꯦꯝꯃ ꯅꯪꯕꯨ ꯀꯌꯥꯗꯤ ꯅꯥꯈ꯭ꯔꯦ ꯍꯩꯃ ꯏꯆꯦꯍꯣꯏꯒꯤ ꯃꯧꯗꯨꯗꯤ ꯇꯧꯕ ꯌꯥꯝꯅ ꯉꯝꯃꯤꯅ ꯑꯗꯨꯅꯦ ꯌꯥꯝ ꯉꯝꯃꯤ ꯑꯗꯣ ꯑꯩꯈꯣꯏ ꯁꯅꯥꯖꯥꯎꯕꯗꯤ ꯀꯩꯁꯨ ꯍꯥꯏꯗꯕ꯭ꯔꯣ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯆꯦꯒꯤ ꯈꯨꯠ ꯂꯩꯊꯦꯛꯄꯗꯣ ꯀꯔꯥꯏꯗꯒꯤ ꯍꯥꯏꯔꯨꯒꯕꯅꯣ ꯑꯩꯅ ꯃꯧꯗꯨ ꯐꯨ ꯍꯥꯏꯔꯨꯕ꯭ꯔꯥ ꯑꯩꯕꯨꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏꯅꯦ ꯏꯃꯥꯅ ꯅꯃꯧ ꯅꯨꯄꯤꯅ ꯁꯥꯎꯅꯅꯕ ꯋꯥ ꯁꯣꯏꯗꯅ ꯍꯥꯏꯔꯝꯒꯅꯤ ꯑꯗꯨꯅ ꯇꯧꯔꯤꯕꯅꯤ ꯀꯥꯏꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯃꯗꯨꯗꯗꯤ ꯈꯣꯏꯗꯧꯁꯤ ꯇꯦꯛꯄꯅꯤꯗꯅ ꯁꯅꯥꯖꯥꯎꯕ ꯃꯥꯁꯨ ꯍꯦꯟꯃꯟꯗ꯭ꯔꯣ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯐꯨꯒꯤꯗꯦ ꯍꯥꯏꯗꯅ ꯏꯆꯦꯗ ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯔꯝꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤ ꯇꯟꯕꯨ ꯇꯜꯂꯦꯗ ꯃꯧꯅꯤ ꯀꯥꯏꯅ ꯃꯅꯦꯝ ꯉꯝꯕꯤ ꯉꯥꯛꯇ ꯉꯥꯏꯔꯦ ꯏꯃꯧꯒ ꯊꯤꯒꯗꯕ ꯇꯟꯕꯨ ꯇꯜꯂꯦꯗ ꯏꯆꯦ ꯏꯕꯦꯌꯥꯏꯒꯤ ꯃꯃꯧꯗꯨꯁꯨ ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯕꯅꯤ ꯏꯆꯦ ꯏꯕꯦꯌꯥꯏꯒꯗꯣ ꯆꯥꯛꯀ ꯄꯤꯖꯗꯗꯅ ꯇꯧꯋꯦ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯕꯅꯤ ꯉꯁꯤ ꯃꯥꯅ ꯑꯩꯒꯤ ꯈꯨꯠ ꯂꯩꯊꯦꯛꯈ꯭ꯔꯕꯁꯨ ꯃꯊꯪꯗꯗꯤ ꯑꯩꯅ ꯐꯨꯗꯧꯔꯤꯕꯅꯤ ꯃꯧ ꯃꯆꯥ ꯃꯥꯅ ꯁꯥꯈꯤ ꯑꯩꯉꯣꯟꯗ ꯍꯦꯟꯖꯤꯟꯕ ꯉꯝꯅꯤ ꯈꯜꯂꯤ ꯏꯆꯦ ꯇꯧꯒꯗꯕꯅꯤ ꯃꯧꯅ ꯉꯝꯍꯜꯂꯣꯏꯗꯕꯅꯤ ꯃꯧꯗꯣ ꯂꯩꯕ ꯉꯝꯗꯅ ꯃꯣꯠꯀꯗꯧꯕꯅꯤ ꯑꯁꯨꯝꯅ ꯑꯍꯨꯝꯗꯨ ꯃꯤꯋꯥ ꯉꯥꯡꯅꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯥꯈꯤꯒ ꯃꯃꯧ ꯊꯣꯏꯅꯨꯒ ꯑꯗꯨꯝ ꯈꯠꯅꯔꯝꯃꯤ ꯌꯨꯝꯊꯪꯅꯕ ꯃꯤꯁꯤꯡꯗꯨꯗꯤ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯅꯨꯡꯊꯤꯜ ꯅꯨꯡꯁꯥ ꯁꯥꯔꯀꯥꯟ ꯑꯗꯨꯗ ꯁꯥꯈꯤꯒ ꯊꯣꯏꯅꯨꯒꯗꯨ ꯈꯠꯅꯔꯛꯏ ꯌꯨꯝꯊꯪꯅꯔꯤꯕ ꯊꯥꯕꯜꯂꯩꯅ ꯑꯃꯨꯛ ꯍꯧꯔꯦꯗꯣ ꯃꯈꯣꯏꯒꯤ ꯃꯅꯦꯝ ꯃꯃꯧꯁꯦ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯈꯠꯅꯕꯁꯤꯕꯨ ꯀꯔꯤꯅꯣ ꯃꯅꯦꯝ ꯆꯔꯣꯏ ꯃꯃꯧ ꯀ꯭ꯋꯥꯛ ꯍꯥꯏꯕꯗꯨ ꯇꯥꯔꯦ ꯅꯨꯡꯁꯥ ꯁꯥꯏ ꯀꯥꯏꯅ ꯍꯦꯛ ꯄꯣꯊꯥꯕꯁꯤ ꯌꯥꯔꯣꯏꯗꯧꯔꯤ ꯁꯅꯥꯖꯥꯎꯕꯒꯤ ꯊꯕꯛ ꯃꯐꯝꯗꯅꯤ ꯊꯦꯝꯕꯨꯡꯅ ꯇꯥ ꯁꯅꯥꯖꯥꯎꯕ ꯀꯩꯅꯣ ꯍꯟꯗꯛ ꯃꯔꯛꯁꯤꯕꯨ ꯏꯅꯣꯛ ꯅꯣꯛꯇꯦ ꯅꯠꯇꯦ ꯇꯥ ꯁꯅꯥꯖꯥꯎꯕꯕꯨ ꯏꯇꯩꯃꯒ ꯈꯠꯅꯔꯕ꯭ꯔꯣ ꯅꯇꯩꯃꯒ ꯈꯠꯅꯕ ꯅꯠꯇꯦꯗ ꯅꯃꯥꯕꯣꯛꯀ ꯅꯇꯩꯃꯒ ꯈꯠꯅꯕꯒꯤꯅꯤ ꯅꯪ ꯇꯥꯗꯅ ꯄꯣꯊꯥ ꯁꯥꯔꯤꯕꯁꯦ ꯍꯣꯏꯅꯦ ꯇꯥ ꯁꯅꯥꯖꯥꯎꯕ ꯑꯩꯁꯨ ꯅꯍꯥꯟ ꯇꯥꯔꯛꯏ ꯏꯇꯩꯃꯒ ꯏꯃꯥꯕꯣꯛꯀ ꯂꯥꯎꯅꯍꯧꯕꯗꯣ ꯏꯕꯣ ꯅꯨꯡꯇꯤꯒꯤꯅꯤ ꯂꯥꯎꯅꯔꯤꯕꯁꯦ ꯅꯌꯥꯝꯕ ꯌꯨꯝꯗꯒ ꯍꯟꯖꯤꯟꯅꯤꯡꯗ꯭ꯔ ꯄꯣꯠꯅꯤ ꯂꯥꯎꯅꯕ ꯈꯠꯅꯕ ꯇꯥꯅꯤ ꯈꯟꯕꯗ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯃꯥꯕꯣꯛꯁꯦ ꯊꯥꯏꯅꯗꯒꯤ ꯃꯆꯤꯟ ꯀꯟꯕꯗ ꯍꯥꯏꯅꯔꯤꯕꯅꯤ ꯃꯆꯤन कनबदी नतई मसु कलीबो नुपी ग थीरुनुको नुपी थीबसे मथा याम सामनी असुमना वरी सादुना थबकतु सुरमी साखी खुल लेकाई अदुदा ममौ फत्ती हाइदुना संदोक्लमी नोंमदी थोइनुना इसिंग सोकप सतपदा अयिंबी ग थेंगनरमी अयिंबी थोइनुबु उबदा कौरई थोइनो नंगु इसिंग सोके हाइरो होय इसे इसिंग सोकी अदु थोइनो नोइगी ननेमपोकना नंगी मरमदा हाइरि मयामसे अमुक तोइबा लोइरे थोइनो खंगनिंगना इचे इमाना अयि मरमदा करी हाइरिबनो हो नंगसे फत्ते मनेम फुबा ngami इसा नुपासु सेमजिन बिख्रे करी करीनो याम हाइबनी इसे तंबगा हाइजदे इसेना तमकपा याम नुंगाइरे अदुदि इचे अयमुक चलगे होय सर अदो इमाबो कमु खनगनुको अइना नंग नुसीदना तंबन खनरोय देसे खनरोय हाइजबगी वानी थोइनुदो साउनिंगबना लोइरमी थोइनु मयुमदा हलक्तुना इमुंगी थबई खांगा लोइसिंदबी साउना मनेमबु हलक्पा ngaiduna leirami ngayak leibaga sakhi masu halaklami थोइनु मनेमबु उबदा इमा हनबिरक लेदना नमो इमा हलक्पा ngairambani करिगिनो नंगना आई हलक्पा ngairमलिबदी हा इमा न खुले काइदा आइगी मरमदा फत्ता फत्तबा कया मतमी हाइसे चुमरा तमजदे नंगी वा तमननबा मतमगा लेजदे इमा न तमदना मीना तमी हाइबे हेक्ता याबा नते
ꯏꯃꯥꯅ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯅꯕ ꯑꯁꯨꯛ ꯌꯥꯝ ꯁꯤꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯁꯥꯈꯤ ꯁꯥꯎꯅ ꯍꯩ ꯑꯩꯅ ꯀꯔꯥꯏꯗ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯅꯕ ꯁꯤꯜꯂꯤ ꯍꯥ? ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯅꯕꯗꯤ ꯅꯪꯅ ꯁꯤꯟꯕ ꯈꯪꯂꯕ꯭ꯔꯥ ꯇꯧꯉꯝꯕꯤ ꯑꯐꯥꯎꯕꯤ? ꯇꯥꯟꯖꯥꯗꯨꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕ ꯆꯥꯎꯔꯦꯜꯒ ꯁꯅꯥꯖꯥꯎꯕꯒꯁꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯆꯥꯎꯔꯦꯜꯅ ꯀꯩꯗꯧꯅꯔꯒꯦ ꯑꯃꯨꯛ? ꯊꯣꯏꯅꯨ ꯅꯨꯡꯉꯥꯏꯇꯅ ꯕꯥꯕꯥ ꯏꯃꯥꯅ ꯈꯨꯜ ꯂꯩꯀꯥꯏꯗ ꯆꯠꯇꯨꯅ ꯑꯩꯒꯤ ꯃꯔꯝꯗ ꯑꯣꯏꯗ ꯄꯥꯗꯕ ꯄꯥꯎ ꯃꯌꯥꯝ ꯑꯃ ꯇꯝꯕꯁꯤꯗꯤ ꯅꯃꯧ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ ꯕꯥꯕꯥ꯫ ꯆꯥꯎꯔꯦꯜ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯃꯃꯥ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯐꯅ ꯍꯥꯏ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯃꯤ ꯋꯥ ꯉꯥꯡꯅꯔꯒ ꯄꯨꯛ ꯊꯟꯕ ꯅꯪꯗꯤ ꯉꯁꯤꯗꯒꯤ ꯅꯇꯣꯝꯇ ꯇꯣꯈꯥꯏꯅ ꯆꯥꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯑꯗꯨꯝ ꯐꯔꯦ ꯂꯩꯒꯦ ꯏꯊꯟꯇ ꯑꯍꯥꯎ ꯑꯍꯥꯎꯕ ꯊꯣꯡꯗꯨꯅ ꯆꯥꯊꯣꯛꯀꯦ꯫ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯒꯤ ꯈꯨꯠꯆꯨꯝ ꯃꯥꯟꯕ ꯀꯥꯡꯁꯣꯏꯗꯨ ꯆꯥꯒꯗꯕꯒꯤ ꯃꯍꯨꯠ ꯏꯇꯣꯝꯇ ꯍꯥꯎꯅ ꯊꯣꯡꯗꯨꯅ ꯆꯥꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯥꯈꯤ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯣꯏꯅꯨꯅ ꯕꯥꯕꯥ ꯏꯃꯥꯕꯨ ꯃꯇꯣꯝꯇ ꯇꯣꯈꯥꯏꯅ ꯄꯤꯖꯕ ꯍꯥꯏꯕꯁꯦ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯐꯖꯗꯦ ꯅꯃꯧꯅꯁꯨ ꯄꯥꯝꯗꯦ꯫ ꯃꯧ ꯏꯄꯥꯅ ꯇꯧꯔꯤꯕꯁꯦ ꯅꯃꯥꯁꯤ ꯋꯥꯈꯜ ꯇꯥꯔꯛꯅꯕꯅꯤ꯫ ꯅꯪ ꯅꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯔꯣꯏ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯁꯥꯈꯤ ꯇꯣꯈꯥꯏꯅ ꯆꯥꯔꯝꯃꯤ꯫ ꯁꯥꯈꯤ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯍꯥꯎꯅ ꯍꯥꯎꯅ ꯊꯣꯡꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯔ ꯀꯨꯏꯔꯛꯄꯗꯒꯤ ꯆꯥꯛ ꯊꯣꯡꯕ ꯇꯜꯂꯝꯃꯤ꯫ ꯆꯥꯛ ꯊꯣꯡꯕ ꯇꯜꯂꯗꯨꯅ ꯆꯥꯛ ꯆꯥꯗꯨꯅ ꯇꯨꯝꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯌꯨꯛꯅꯤ ꯁꯥꯈꯤ ꯄꯣꯠꯐꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯄꯣꯠꯐꯝ ꯐꯝꯂꯤꯕ ꯃꯦꯝꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯦꯝꯆꯥ ꯆꯥꯒ ꯇꯟꯒ ꯄꯤꯔꯛ꯫ ꯉꯔꯥꯡ ꯆꯥꯛ ꯆꯥꯗꯕꯒꯤ ꯏꯁꯥꯁꯦ ꯏꯁꯣꯛ ꯆꯣꯛꯊꯩ꯫ ꯏꯆꯦ ꯀꯔꯤꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯕ? ꯏꯆꯦꯕꯨ ꯍꯛꯆꯥꯡ ꯉꯝꯕꯤꯗꯕ꯭ꯔꯣ? ꯉꯝꯃꯤꯗ ꯑꯩꯗꯣ ꯆꯥꯛ ꯊꯣꯡꯕ ꯇꯟꯗꯅ ꯆꯥꯗ꯭ꯔꯕ꯫ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯆꯥꯛ ꯃꯧꯅ ꯊꯣꯡꯗ꯭ꯔꯣ? ꯑꯣ ꯃꯧꯒ ꯆꯥꯗ꯭ꯔꯦ ꯏꯇꯣꯝꯇ ꯆꯥꯔꯦ꯫ ꯍꯥ ꯏꯆꯦ ꯅꯇꯣꯝꯇ ꯆꯥꯏꯌꯦ? ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯏꯆꯦ? ꯑꯣ ꯅꯈꯣꯏ ꯅꯇꯩꯅꯅꯦ ꯆꯥꯎ ꯍꯥꯏꯗꯅ ꯆꯥꯔꯤꯕꯅꯤ꯫ ꯏꯇꯩꯗꯤ ꯀꯅꯥꯒ ꯆꯥꯔꯤꯕ? ꯀꯅꯥꯒ ꯆꯥꯅꯤꯒꯦ ꯃꯃꯧ ꯅꯨꯄꯤꯒ ꯃꯆꯥꯅꯨꯄꯥꯒ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯔꯤꯕꯅꯤ꯫ ꯃꯦꯝꯆꯥ ꯏꯕꯦꯝꯃ ꯏꯆꯥ ꯆꯥꯎꯔꯒ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕ ꯈꯜꯂꯨꯅꯨ꯫ ꯏꯆꯥ ꯆꯥꯎꯔꯒꯅ ꯍꯦꯟꯅ ꯋꯥꯏꯀꯣ꯫ ꯏꯆꯥ ꯑꯅꯤ ꯄꯣꯛꯄꯕꯨ ꯃꯃꯥ ꯑꯩ ꯅꯨꯡꯁꯤꯕ ꯏꯆꯥ ꯑꯝꯇ ꯍꯦꯛ ꯌꯥꯎꯗꯦ꯫ ꯀꯔꯤꯅꯨꯡꯒꯤ ꯏꯆꯥ ꯄꯣꯛꯂꯨꯕꯅꯣ ꯈꯜꯂꯛꯑꯦ ꯍꯧꯖꯤꯛꯇ꯫ ꯑꯗꯨꯕꯨꯗꯤ ꯏꯆꯦ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯧꯁꯤꯡꯁꯦ ꯇꯧꯕ ꯌꯥꯝꯅ ꯉꯝꯃꯤ꯫ ꯃꯧ ꯑꯐꯥꯎꯕꯤ ꯉꯥꯛꯇ ꯉꯥꯏꯔꯦꯗ꯫ ꯁꯥꯈꯤꯗꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯇꯟ ꯆꯥ ꯆꯥꯔꯝꯃꯤ꯫ ꯁꯥꯈꯤꯗꯣ ꯆꯥꯛ ꯊꯣꯡꯕ ꯇꯟꯃꯟꯗꯅ ꯆꯥꯛ ꯆꯥꯗꯕꯗꯨꯅ ꯃꯁꯥꯗꯣ ꯑꯅꯥꯕ ꯑꯣꯏꯔꯝꯃꯤ꯫ ꯁꯥꯈꯤ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯈꯤ ꯏꯁꯤꯡ ꯈꯧꯔꯥꯡꯂꯗꯨꯅ ꯏꯁꯤꯡ ꯍꯥꯏꯗꯨꯅ ꯁꯣꯜꯂꯤ꯫ ꯃꯅꯦꯝꯅ ꯁꯣꯜꯂꯤꯕꯗꯨ ꯊꯣꯏꯅꯨꯅ ꯇꯥꯔꯗꯨꯅ ꯏꯁꯤꯡ ꯄꯨꯗꯨꯅ ꯊꯣꯏꯅꯨ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯏꯃꯥ ꯏꯁꯤꯡ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ꯫ ꯁꯥꯈꯤ ꯃꯥꯁꯨ ꯏꯁꯤꯡ ꯈꯧꯔꯥꯡꯕꯒꯤ ꯃꯌꯥꯏꯅ ꯊꯣꯏꯅꯨꯅ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡꯗꯨ ꯇꯥꯞ ꯂꯧꯗꯨꯅ ꯊꯛꯂꯝꯃꯤ꯫ ꯁꯥꯈꯤ ꯃꯃꯧꯗ ꯌꯦꯡꯂꯛꯏ꯫ ꯊꯣꯏꯅꯨ ꯃꯅꯦꯝꯗ ꯌꯦꯡꯗꯨꯅ ꯏꯃꯥ ꯍꯛꯆꯥꯡ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ? ꯅꯃꯧ ꯃꯥꯏꯕ ꯀꯧꯔꯨꯆꯣꯔꯥ? ꯌꯥꯔꯦ ꯀꯧꯔꯨꯔꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯆꯦꯞꯇꯨꯅ ꯇꯨꯝꯈꯤ꯫ ꯊꯣꯏꯅꯨ ꯃꯥꯁꯨ ꯃꯅꯦꯝꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯅꯨꯃꯤꯠꯇꯨ ꯁꯅꯥꯖꯥꯎꯕ ꯈꯔ ꯉꯟꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏ ꯅꯨꯄꯥ ꯏꯃꯥꯗꯣ ꯃꯁꯥ ꯌꯥꯝ ꯁꯣꯛꯆꯤꯜꯂꯤ꯫ ꯃꯥꯏꯕ ꯑꯝꯇ ꯀꯧꯗꯨꯅ ꯌꯦꯡꯍꯟꯁꯤꯔꯥ? ꯍꯥ ꯏꯃꯥꯕꯨ ꯃꯁꯥ ꯁꯣꯛꯆꯤꯜꯂꯤ ꯍꯥꯏꯕ? ꯅꯨꯄꯤ ꯑꯩ ꯑꯃꯥꯏꯕ ꯀꯧꯔꯨꯒꯦ꯫ ꯅꯪ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯝꯃꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯖꯥꯎꯕꯗꯨ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯅꯨ ꯆꯝꯐꯨꯠ ꯈꯔ ꯐꯨꯠꯇꯨꯅ ꯃꯅꯦꯝꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯏꯃꯥ ꯇꯥꯕ꯭ꯔꯣ? ꯁꯥꯈꯤꯗꯨ ꯇꯞꯅ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯏ꯫ ꯀꯩꯗꯧꯔꯦ? ꯅꯃꯧꯅ ꯆꯝꯐꯨꯠ ꯈꯔ ꯐꯨꯠꯂꯛꯄꯅꯤ ꯈꯔ ꯆꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤ꯫ ꯑꯩ ꯀꯔꯤꯝꯇ ꯆꯥꯅꯤꯡꯗꯦ꯫ ꯏꯃꯥ ꯆꯥꯅꯤꯡꯗꯦꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯍꯛꯆꯥꯡꯗꯣ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯅꯤ꯫ ꯅꯃꯧ ꯏꯜꯂꯛꯀꯦ ꯈꯔ ꯆꯥꯁꯤꯁꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯣꯏꯅꯨꯅ ꯃꯅꯦꯝꯗ ꯆꯝꯐꯨꯠꯇꯨ ꯏꯜꯂꯝꯃꯤ꯫ ꯏꯃꯥ ꯅꯆꯥꯅꯨꯄꯥꯅ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯈꯤꯕꯅꯤ ꯂꯥꯛꯂꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯁꯅꯥꯖꯥꯎꯕꯅ ꯑꯃꯥꯏꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯥꯏꯕꯗꯨꯅ ꯁꯥꯈꯤꯕꯨ ꯌꯦꯡꯍꯜꯂꯤ꯫ ꯁꯤꯗꯤ ꯆꯥꯛ ꯏꯁꯤꯡ ꯅꯤꯡꯊꯤꯅ ꯆꯥꯗꯕꯗꯒꯤ ꯅꯥꯔꯛꯂꯤꯕꯅꯤ꯫ ꯁꯅꯥꯖꯥꯎꯕꯅ ꯑꯣꯖꯥꯃꯥꯏꯕ ꯑꯩꯒꯤ ꯃꯥꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏꯗ꯭ꯔꯥ? ꯇꯧꯔꯣꯏ ꯍꯤꯗꯥꯛ ꯈꯔ ꯄꯤꯔꯝꯒꯦ ꯃꯁꯤ ꯄꯤꯖꯧ ꯑꯗꯨꯒ ꯆꯥꯛ ꯏꯁꯤꯡ ꯃꯇꯝ ꯅꯥꯏꯅ ꯄꯤꯖꯧ ꯊꯨꯅ ꯐꯅꯤꯗ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯃꯥꯏꯕꯗꯨꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯣꯏꯅꯨꯅ ꯃꯅꯦꯝꯒꯤ ꯁꯦꯕꯥ ꯇꯧꯔꯝꯃꯤ꯫ ꯆꯥꯛ ꯏꯁꯤꯡ ꯃꯇꯝ ꯆꯥꯅ ꯄꯤꯖꯔꯝꯃꯤ꯫ ꯃꯅꯦꯝꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯅꯣꯏꯕꯤꯔꯝꯃꯤ꯫ ꯁꯥꯈꯤ ꯃꯥꯁꯨ ꯃꯃꯧꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯁꯥꯈꯤ ꯃꯥꯅ ꯇꯧꯈꯤꯕꯁꯤꯡꯗꯨ ꯍꯧꯖꯤꯛꯇ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯁꯥꯈꯤ ꯃꯃꯧ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ
Nang imabu amukta ngakpiyo. Imaugi mafamda yamna lankre. Imana imaugi senglaba thamoy adubu khangudre. Ima yam lankre. Ima namauda adumna haibigano. Namausu imagi sinthakta hanggatna khumkibasingdo imana namubusu ngakpiyo. Imau lande afaba wakhal khanba gamludabi nama aina lanbani. Mani mamauna hainaribadu sanazaubaga saurelgasu tarammi Chaurel nokladuna. Mama, nang ngasidagi wakhal tareko. Sakhi nokphet tawduna. Nanay nubi ngasidagi wakhal tare moy mapa. Asumna numit asidagi Sakhi su wakhal taraduna imung ado nungayna leirami. Matam kharagi tung thuinusu masanupa ama poklammi. Sakhiga Saurelgadi masududa ngauduna harauna nungayna leiminarami.